Russia amadi Ukraine war gi maraksida ngarangdagi amuk hena phong saba paw ama thoraktuna malem nikhalle NATO countries amadi US na confirm tawkre madudi Russia gi missile amana Poland gi khungang amada hit tawduna meoi ani sihankre wafam asi yamna hot oiri hojikmak NATO gi maikai dagi khangalakre makoi gi emergency meeting oiragani Russia gi missile na hit tawkhiba Poland gi mafam dugi ming parje diu kawi Ukraine gi border dani adubu Russia gi defense minister na hairi makoi gi missile na hit tawbanate NATO member country amabu kaidawna hit tawgani Zelensky na hai Russia na ngarang data fire tawbase missile marfu mangani missile angamana electric power station gumba yamna important oiba mafam singda infrastructure singda target tawi Russia na labib tasu target toraki masi Poland amadi Ukraine border dani Poland ki area amada Russia ki missile hit tawbani haiduna NATO amadi allied laibak ki misingna investigation tawkhibani amasung Russia ki missile makna hit tawri bani haibasi sengna haidokre amaromda Pentagon gi spokesperson Pat Ryden na hai NATO gi article manga gi matungina NATO country oiba laibak ki security gi wafam laklabadi matu ngak taba chongthorak pa haibase crystal clear wafam ni side amada Russian hairi missile adu makoi gi natte makoi hit tawkhiba leite amoram da NATO na haikre mani haujik missile adu gi maramna NATO plus Russia thengna patabra madudi oihaningte World gi achoba leader di haiduna lairaba sing Bali Indonesia da jangsin nakre G20 summit ki damak summit asida prithvi de hingliba crore mi singna mafam da thengnariba awaba anaba problem kaya da discussion tawna dori bani Handak ki G20 summit asida oigadaba main agenda di COVID-19 gi matungda prithvi gi economic position phat khidaba ase karam na phanba yai asidani adubu Russia Ukraine war asina amuk achoba problem ama ohelle maikai da maram asina G20 gi angamba members sing na Russia bu kandem tawnai masida gi Russia gi foreign minister na haira ki submit ase security gi issue da lo na biginate global economic ki maram da discussion tawbiyo Amarom the European Union na Ukraine ki military bu training pi bagi session ama paikhat pagi wafam thamlakle European Union ki foreign policy ki chief Joseph Borrell na haiki makoi na step ase laukhat pagi maram di Ukraine na request thamlaki madubu direct response pi bani makoi ni Ukraine ki army lishing 35 da training pi gani Russia bu karam na maithi ba pi bagam gani lanpham da yamna khantaningai di Russia Ukraine ki lan ase loina bagi hot na badi thoina ude Turkey khak marakta changsin duna marakta hot nei adumo mapung phade NATO European Union US masamak Russia gi complete against the lab laga Ukraine support to sinduna lan sang thariba sini Handaki global population index ki matungina prithvi ki apun ba mi gi masing yam khalaktuna 8 billion suri adubu India dati population hangat pagi chang han tharakle atai country singda missing ithakkan hangalak patanja sida India on gi population hanthari India da handak CAA NRC gi issue ama lairi base soidana chatna hangani haiduna parliament yamna kanna nainarakli government asina CAA chatna hanna ba yamna kanna pokhatlakli amrom da opposition gi leaders singa masida oppose tawduna laktari final wati laktri Americana midterm election ama tawdori midterm election asida hanagi President Donald Trump yamna kana candidate oibagi saktam na mai pak pagi asaga kona chongthorakli ngasi ma chongthokle haibisiki announcement pi gadabani Donald Trump na lauri mana pan kiwa matam da border issue laikide slaibak ta santi laki awat apa laikide sine chingba amrom the US da mabu ya da mi gi masing suyami adu Donald Trump mayam gi wa tadra mana phangani khaliba goal phangna balak rakli December 1 dagi manga phawa Gujarat Assembly election oigani hojik ma Gujarat ki CM oiriba Bhupendra Patel nomination file hayang pisilagani masida Union Home Minister Amit Shah suyaugani amarom da handak Gujarat Aam Aadmi Party changsin kre makoi ki candidate mari Gujarat ta sanagadori Aam Aadmi Party na state khara da su khudum chan ba hokrabani handak ki Qatar World Cup asida China gi team sanabasida yaudra madu tongan kre makoina CND prithvi gi laibak punamtaki makoina CND prithvi gi laibak punamakta hena talhaugani hairi Chinese company kaya dak lairi Vivo Wanda Groups Magrin Dairy kaina makoya sina chauni sponsor tawri amoram the western companies Coca-Cola McDonald's Budweiser asina chingba sing asina China na sponsor tawri ba sen thadari ba asidagi hena tawba ngamdre aduna handaki Qatar World Cup asida China hena paisa paihogani haina mot phongdok lari so thanks for watching